ꯑꯩꯅ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯄꯩꯁꯥ ꯈꯧꯖꯥꯎ ꯑꯃ ꯇꯥ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯕꯨ ꯀꯗꯥꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯣꯕ? ꯀꯩ ꯇꯧꯔꯝꯃꯤꯅꯣ ꯃꯤ ꯅꯪꯕꯣ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯂꯩꯗꯨꯕꯣ? ꯀꯩꯅꯣꯍꯦ ꯈꯪꯕꯨ ꯈꯪꯉꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯅꯠꯇꯦ꯫ ꯍꯧꯒꯠꯂꯣꯍꯦ ꯏꯃꯨꯡꯒꯤ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯇꯧꯆꯣ꯫ ꯀꯩ ꯊꯕꯛ ꯇꯧꯔꯨꯁꯨ ꯍꯥꯏꯅꯣ ꯑꯩꯕꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯕ? ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯝꯇ ꯂꯩꯇꯕꯅꯦ ꯁꯤꯡ ꯈꯔ ꯊꯤꯔꯨꯆꯣ ꯆꯠꯂꯣ꯫ ꯍꯣ ꯌꯥꯔꯦ ꯊꯤꯔꯨꯒꯦ ꯑꯩꯅ ꯉꯥꯛꯇꯪ ꯄꯣꯊꯥ ꯂꯩꯕꯁꯤꯗꯤꯕ ꯌꯦꯡꯕ ꯉꯝꯃꯝꯃꯔꯣꯏ ꯅꯪ꯫ ꯑꯩꯅ ꯉꯥꯛꯇꯪ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯂꯩꯕꯗꯣ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯁꯤꯡ ꯊꯤꯎꯁꯣꯅꯦ꯫ ꯅꯨꯡꯉꯥꯏꯅ ꯐꯝꯅ ꯇꯨꯝ ꯂꯩꯕꯗꯣ ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯃꯅꯨꯡꯁꯤꯗ꯫ ꯌꯣꯡꯅꯥꯎ ꯅꯪꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ꯫ 이러ꯕ ꯍꯩꯇꯗꯤ ꯀꯩꯗꯧꯕꯩ ꯂꯣꯏꯔꯤꯅꯣ? ꯄꯨꯈ꯭ꯔꯤꯅꯦꯅ ꯈꯨꯜꯂꯨꯁꯤꯒ ꯅꯪ ꯑꯩ ꯂꯥꯛꯇꯗꯤ ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ? ꯀꯩꯅꯣꯗ ꯑꯩ ꯏꯔꯣꯏꯔꯝꯕ ꯅꯠꯇꯤꯌꯦ ꯎꯗ ꯇꯣꯡ ꯂꯩꯔꯝꯕꯅꯦ ꯑꯗꯩ ꯎꯏꯕꯗꯒꯤ ꯇꯥꯔꯛꯄꯅꯦ꯫ ꯑꯁ ꯏꯇꯥꯎ ꯂꯥꯛꯑꯝꯗꯗꯤ ꯑꯩ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯑꯣ ꯅꯪ ꯎꯗ ꯇꯣꯡꯉꯝꯕꯗꯤ ꯇꯥꯔꯛꯄꯅꯦꯕ ꯁꯥꯎꯗꯦꯀꯣ ꯅꯪꯁꯦ 이러ꯕꯗꯤ ꯍꯩꯇꯅ 이러이라ꯃꯦꯅ ꯑꯩꯅ ꯍꯥꯏꯔꯨꯔꯦ ꯋꯥꯔꯧ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯎꯃꯪ ꯃꯅꯨꯡꯁꯤꯗ ꯆꯪꯉꯛꯏꯁꯤꯕꯣ? ꯍꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯤꯗꯤ ꯄꯥꯛ ꯆꯪꯉꯛꯇꯕꯅꯦ꯫ ꯁꯤꯡ ꯊꯤꯕ ꯂꯥꯛꯏꯅꯤꯅꯦ ꯈꯔ ꯁꯣꯡꯕꯁꯤꯗ ꯁꯤꯡ ꯇꯥꯔꯝꯒꯅ ꯇꯧꯕꯅꯦ ꯑꯇꯩꯗꯤ ꯁꯤꯡ ꯂꯣꯏ ꯈꯨꯜꯂꯦ ꯑꯗꯨꯒꯤꯅꯤ꯫ ꯍꯦꯔꯥ ꯏꯇꯥꯎ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯅꯦ ꯏꯇꯥꯎꯒꯤ ꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏ ꯄꯤꯔꯒꯦ꯫ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯁꯤꯡ ꯃꯄꯨꯟ ꯂꯩꯔꯝꯃꯗꯕꯅꯦ꯫ ꯀꯩꯅꯣ ꯌꯣꯡꯅꯥꯎ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯣꯏꯗ꯭ꯔꯕꯣ? ꯁꯣꯏꯗ꯭ꯔꯕꯅꯦ ꯏꯇꯥꯎ ꯑꯩꯁꯦ ꯎꯃꯪꯗ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤꯅꯦ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯇꯧꯕ ꯍꯩꯌꯦꯕ꯫ ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯁꯤꯡꯗꯣ ꯌꯨꯝꯗ ꯄꯩꯗꯅ ꯂꯩꯔꯝꯃꯅꯤ ꯆꯠꯄꯤꯔꯣ ꯌꯦꯡꯉꯨꯔꯣ꯫ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯌꯣꯡꯗꯨꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯗ꯫ ꯂꯩꯔꯝꯃꯤꯅꯦ ꯁꯤꯡꯁꯦ ꯊꯝꯕꯥꯜꯂꯩ ꯑꯁꯤꯗ ꯁꯤꯡ ꯃꯌꯥꯝ ꯄꯩ ꯂꯩꯁꯤ ꯎꯔꯕ? ꯍꯣꯏꯅꯦ ꯑꯩꯅ ꯏꯃꯨꯡꯗꯨꯗꯩ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯡ ꯃꯌꯥꯝ ꯄꯩꯔ ꯂꯩꯔꯝꯃꯦꯕ꯫ ꯑꯧ ꯑꯩꯅꯅꯦ ꯎꯃꯪ ꯃꯅꯨꯡꯗ ꯌꯣꯡ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯜꯂꯨꯕꯅꯦ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯀꯟꯕꯤꯕꯒꯤꯅꯦ ꯁꯤꯡ ꯃꯄꯨꯟꯗꯣ ꯄꯤꯔꯛꯏꯅꯦ꯫ ꯅꯪꯗꯤ ꯌꯥꯝ ꯄꯪꯉꯤꯅ ꯑꯗꯨꯛ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯉꯒ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯕ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯎꯃꯪꯗꯨꯗ ꯌꯣꯡꯗꯨꯗꯅꯦ ꯌꯨꯝ ꯐꯖꯕ ꯗꯣꯂꯥꯟ ꯃꯊꯣꯟ ꯁꯥꯕ ꯑꯃ ꯄꯤꯌꯣ ꯍꯥꯏꯔꯨꯆꯣ꯫ ꯑꯁ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅꯦ? ꯍꯣꯏ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯌꯣꯡꯗꯨꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯀꯩꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯨꯗꯣꯏꯁꯦ ꯌꯣꯡꯗꯨꯅꯕ ꯑꯩꯁꯦ ꯌꯥꯝ ꯆꯣꯞꯄ ꯃꯥꯜꯂꯣꯏꯗ꯭ꯔꯕ? ꯑꯗꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯦꯕ꯫ ꯍꯣꯏ ꯏꯇꯥꯎ ꯌꯣꯡ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯀꯣꯏꯁꯤ ꯇꯥꯕ꯭ꯔꯣ? ꯇꯧꯕꯤ ꯑꯩ ꯃꯊꯛꯇ ꯂꯩꯌꯦ꯫ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯝꯃꯝꯈ꯭ꯔꯦꯗ꯫ ꯁꯨꯝ ꯍꯛꯆꯤꯛ ꯂꯥꯡꯉꯝꯕꯅꯤꯗ ꯑꯗꯨ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎꯅ ꯀꯣꯏꯔꯛꯄꯕꯣ? ꯏꯇꯥꯎ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯅꯅꯦ ꯁꯤꯡꯗꯨꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯌꯥꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯕ ꯌꯣꯡꯗꯨꯗ ꯗꯣꯂꯥꯟ ꯑꯝꯇ ꯁꯥꯕꯤꯌꯣꯅ ꯍꯥꯏꯔꯨꯁꯣꯅ ꯂꯥꯛꯏꯅꯤ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯏꯇꯥꯎꯅꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤꯅꯅꯦ ꯏꯇꯥꯎꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯐꯔꯦ ꯏꯇꯥꯎ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯏꯇꯥꯎꯅ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗꯅꯦ ꯌꯥꯝ ꯐꯖꯕ ꯗꯣꯂꯥꯟ ꯑꯃ ꯁꯥ ꯂꯩꯔꯝꯃꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯥꯎ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯇꯁ ꯀꯝꯗꯧꯋꯦ ꯗꯣꯂꯥꯟ ꯑꯃꯃꯨꯛꯇꯤ ꯐꯪꯉꯦꯗꯅ꯫ ꯀꯌꯥꯗ ꯍꯔꯥꯎꯔ ꯂꯥꯛꯏꯅꯦ ꯌꯦꯡꯉꯨꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯩꯅ ꯅꯪꯉꯣꯟꯗ ꯗꯣꯂꯥꯟ ꯐꯖꯕ ꯑꯃ ꯄꯤꯌꯣ ꯍꯥꯏꯗ꯭ꯔꯣ? ꯅꯪꯅ ꯌꯣꯡꯗꯨꯗ ꯀꯔꯤ ꯑꯣꯏꯅ ꯄꯤꯌꯣ ꯍꯥꯏꯔꯨꯔꯒꯦꯕ? ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯨꯁꯨ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅ ꯑꯩꯅ ꯍꯥꯏꯔꯤꯗꯣ꯫ ꯏꯇꯥꯎ ꯌꯣꯡ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯌꯥꯝ ꯊꯤꯔꯦ ꯗꯣꯂꯥꯟ ꯑꯝꯇ ꯄꯤꯌꯣꯅ ꯍꯥꯏꯔꯨꯕꯅꯦ꯫ ꯅꯪꯅꯅꯦ ꯅꯔꯣꯟꯗꯣ ꯐꯖꯅ ꯁꯦꯡꯉꯝꯃꯔꯣꯏꯌꯦ ꯆꯔꯨꯅ ꯀꯨꯞꯄ ꯂꯩꯕꯥꯛꯀꯤ ꯗꯣꯂꯥꯟ ꯑꯃ ꯄꯤꯌꯣ ꯍꯥꯏꯔꯨꯔꯕꯣ? ꯍꯥꯏꯗꯦꯃꯤ ꯑꯩ ꯀꯩꯗꯧꯕ ꯍꯥꯏꯗꯣꯏꯅꯣ ꯌꯨꯝꯕꯨ ꯗꯣꯂꯥꯟ ꯁꯥꯔꯒ ꯆꯔꯨꯅ ꯀꯨꯞꯄꯤꯌꯣꯅ ꯍꯥꯏꯒꯗ꯭ꯔꯕ? ꯍꯥꯏꯗ꯭ꯔꯗꯤ ꯃꯁꯤ ꯀꯔꯤꯅꯣꯕ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯔꯨꯅ ꯀꯨꯞꯄ ꯗꯣꯂꯥꯟ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯤꯒꯦꯕ? ꯍꯣꯏ ꯆꯔꯨꯅ ꯀꯨꯞꯄ ꯗꯣꯂꯥꯟꯕꯨꯗꯤ ꯑꯩꯁꯨ ꯎꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯌꯣꯡꯗꯨꯗꯅꯦ ꯆꯦꯛꯀꯤ ꯗꯣꯂꯥꯟ ꯑꯃ ꯄꯤꯌꯣ ꯍꯥꯏꯆꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯑꯗꯤꯕ ꯏꯄꯥꯝꯗ ꯍꯟꯈꯤꯅꯤꯀꯣ꯫ ꯉꯥꯏꯈꯣ ꯅꯄꯥꯝꯗ ꯑꯝꯇ ꯍꯟꯒꯤꯅꯨꯀꯣ ꯑꯩ ꯌꯣꯡꯗ ꯆꯠꯂꯒꯅꯦ ꯑꯃꯨꯛꯀ ꯍꯥꯏꯅꯔꯨꯈꯤꯒꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯏꯁꯤꯗꯤ ꯍꯟꯗꯛꯀ ꯑꯃꯨꯛ ꯄꯤꯌꯣ ꯍꯥꯏꯔꯨꯔꯗꯤ ꯌꯣꯡꯗꯨꯅ ꯑꯩꯁꯦ ꯑꯍꯦꯟꯕ ꯄꯥꯝꯕ ꯁꯣꯏꯗꯅ ꯃꯥꯟꯈ꯭ꯔꯅꯦꯕ꯫ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯅꯪ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯗꯤ? ꯌꯣꯡ ꯏꯇꯥꯎꯕꯤ ꯁꯥꯎꯒꯗꯦꯍꯦ ꯑꯩ ꯏꯇꯥꯎꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ꯫
ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯏꯇꯥꯎꯕꯤ ꯑꯩ ꯅꯨꯄꯤꯅꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯣꯟꯅꯔꯦꯅ ꯍꯥꯏꯌꯦ ꯗꯣꯂꯥꯟꯕꯨꯗꯤ ꯍꯥꯏꯕ ꯑꯗꯣ ꯏꯇꯥꯎꯅꯗꯤ ꯆꯔꯨꯒꯤ ꯗꯣꯂꯥꯟ ꯑꯣꯏꯅ ꯄꯤꯔꯛꯑ ꯃꯥꯜꯂꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯏꯇꯥꯎꯕꯤꯅ ꯆꯦꯛꯀꯤ ꯗꯣꯂꯥꯟ ꯑꯝꯇ ꯑꯣꯟꯊꯣꯛꯄꯤꯌꯨꯕ ꯑꯣ ꯃꯔꯨꯞꯅ ꯄꯥꯎ ꯇꯝꯕꯗ ꯁꯣꯏꯕ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯎꯒꯤ ꯗꯣꯂꯥꯟ ꯑꯃ ꯄꯤꯈꯤꯕꯅꯦ ꯃꯊꯛꯄꯨꯗꯤ ꯆꯔꯨꯅ ꯀꯨꯞꯄꯅꯦ ꯑꯗꯣ ꯌꯣꯡ ꯅꯪꯅ ꯌꯥꯔꯒꯗꯤꯅꯦ ꯆꯔꯨꯒꯤ ꯗꯣꯂꯥꯟꯗꯣ ꯆꯦꯛꯀꯤ ꯗꯣꯂꯥꯟꯗꯣ ꯑꯣꯟꯊꯣꯛꯄꯤꯌꯨꯕ ꯍꯣꯏ ꯍꯣꯏ ꯍꯟꯗꯛꯇꯤꯅꯦ ꯑꯩ ꯆꯦꯛꯀꯤ ꯁꯣꯏꯅ ꯄꯤꯔꯛꯑꯒꯦ ꯏꯇꯥꯎ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯏꯇꯥꯎꯅ ꯌꯨꯝꯗ ꯌꯧꯕ ꯃꯇꯝꯗꯅꯦ ꯆꯦꯛꯀꯤ ꯗꯣꯂꯥꯟ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯣꯡ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯟꯗꯛꯇꯤ ꯆꯦꯛꯀꯤ ꯗꯣꯂꯥꯟ ꯑꯣꯏꯔꯕꯅꯤꯅ ꯄꯥꯝꯃꯝꯃꯅꯤꯅꯦ ꯍꯣꯏ ꯍꯣꯏ ꯄꯥꯝꯃꯦ ꯄꯥꯝꯃꯦ ꯅꯠꯇꯦ ꯗꯣꯂꯥꯟꯁꯤꯕꯨ ꯐꯖꯔꯕ ꯃꯤ ꯍꯣꯏ ꯐꯖꯔꯦ ꯆꯦꯛꯀꯤ ꯌꯨꯝꯁꯨ ꯑꯣꯏꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨꯗ ꯋꯥꯐꯝ ꯑꯃꯇꯪ ꯂꯩꯅꯦ ꯇꯧꯔꯗꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯇꯧꯔꯛꯑꯅꯦꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯅꯁꯨ ꯍꯧꯔꯛꯄꯅꯤ ꯌꯨꯝ ꯐꯖꯕꯁꯦ ꯎꯔꯒ ꯃꯤ ꯀꯅꯥꯅ ꯎꯁꯤꯠꯇꯣꯔꯤꯒꯦ ꯀꯩꯗꯧꯕꯩ ꯎꯁꯤꯜꯂꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯝ ꯐꯖꯩꯁꯤꯗꯤ ꯀꯅꯥ ꯎꯁꯤꯜꯂꯣꯏꯗꯣꯏꯅꯣ ꯌꯣꯡꯗꯨꯗꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯩꯅꯣꯝꯇꯪꯒ ꯍꯥꯏꯔꯨꯆꯣꯕ ꯍꯟꯗꯛꯀꯤꯁꯤꯅꯅꯦ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯑꯁ ꯀꯔꯤ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯨꯁꯨ ꯍꯥꯏꯅꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯍꯥꯏꯔꯒ ꯐꯅꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯑꯦꯀꯣ ꯑꯩꯁꯦ ꯃꯤꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯜꯂꯣ ꯍꯥꯏꯗ꯭ꯔꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯑꯗꯣ ꯃꯁꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏꯀꯣ ꯍꯟꯗꯛꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯍꯟꯗꯛꯇꯤ ꯁꯣꯏꯒꯅꯨꯀꯣ ꯐꯖꯅ ꯁꯦꯡꯅ ꯇꯝꯃꯨꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯣꯏꯔꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯨꯔꯒꯦ ꯀꯩꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯨꯗꯣꯏꯁꯦ ꯌꯣꯡꯗꯨꯅꯕ ꯑꯩꯁꯦ ꯌꯥꯝ ꯆꯣꯞꯄ ꯃꯥꯜꯂꯣꯏꯗ꯭ꯔꯕ ꯑꯗꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯦꯕ ꯍꯣꯏ ꯇꯥꯎ ꯌꯣꯡ ꯍꯣꯏ ꯇꯥꯎ ꯑꯩ ꯀꯣꯏꯁꯤ ꯇꯥꯕ꯭ꯔꯣ ꯑꯦ ꯏꯇꯥꯎ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯈ꯭ꯔꯦꯗ ꯌꯨꯝꯗ ꯑꯃꯨꯛ ꯄꯥꯝꯗꯦ ꯍꯥꯏꯔꯕꯣ ꯏꯇꯥꯎ ꯌꯣꯡ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯌꯨꯝꯗꯨꯕꯨꯗꯤ ꯌꯥꯝ ꯐꯖꯔꯦ ꯆꯦꯛꯀꯤ ꯗꯣꯂꯥꯟꯒ ꯑꯣꯏꯔꯗꯅ ꯑꯗꯨꯗ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯍꯥꯏꯔꯣꯅꯦ ꯏꯇꯥꯎ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯔꯣꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅꯤꯅꯅꯦ ꯌꯨꯝ ꯐꯖꯕ ꯂꯩꯔꯁꯨ ꯃꯤ ꯀꯅꯥꯝꯇꯅ ꯎꯁꯤꯠꯂꯣꯏ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅ ꯎꯕꯗ ꯌꯥꯝꯅ ꯀꯤꯒꯗꯧꯕ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯌꯦ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨꯕꯨ ꯁꯣꯏꯗ꯭ꯔꯕꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯁꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯍꯟꯕꯤꯔꯣ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯏꯇꯥꯎꯅ ꯍꯥꯏꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯣꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯃꯗꯨ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯝꯃꯅꯤ ꯌꯣꯡꯗꯨꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯃꯅꯦꯕ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯅꯠꯇꯦ ꯅꯪꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯔꯒꯦꯕ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯣꯜꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯨꯁꯨ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯦ ꯌꯣꯡꯗꯨꯗ ꯍꯥꯏꯗꯣ ꯑꯩ ꯀꯔꯤꯝꯇ ꯑꯍꯦꯟꯕ ꯍꯥꯏꯗꯦ ꯀꯩꯅꯣ ꯌꯥꯔꯦ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯁꯠ ꯁꯠ ꯆꯠꯂꯒꯅꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯜꯂꯣꯅ ꯑꯃꯨꯛ ꯍꯥꯏꯔꯨꯆꯣ ꯍꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯨꯒꯦꯕ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯕ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯟꯅꯒꯤ ꯂꯥꯏꯔꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯨꯃꯥꯏꯅꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄ꯭ꯔꯞ ꯆꯠꯂꯒꯅꯦ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯍꯣꯏ ꯌꯣꯡ ꯏꯇꯥꯎ ꯑꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎꯅ ꯍꯥꯏꯕ ꯑꯩꯕꯨ ꯇꯧꯈ꯭ꯔꯗꯥꯏꯅꯦ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯕꯅ ꯀꯤꯍꯟꯕꯤꯌꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗꯤ ꯑꯣꯏꯍꯟꯈ꯭ꯔꯕꯅꯦ ꯏꯇꯥꯎ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯏꯇꯥꯎꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯄꯣꯠ ꯑꯝꯇ ꯅꯤꯖꯔꯔꯣꯏ ꯑꯩ ꯍꯥꯟꯅꯩ ꯄꯨꯟꯁꯤꯗꯣ ꯑꯗꯨꯗ ꯍꯟꯖꯤꯟꯕꯤꯔꯣ ꯑꯩ ꯅꯨꯄꯤꯗꯨꯁꯨꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯧꯔꯦ ꯌꯨꯝꯒꯗꯣ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯏꯇꯥꯎ ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗꯅꯦ ꯑꯃꯨꯛꯇ ꯍꯟꯖꯤꯟꯕꯤꯌꯨꯕ ꯍꯣꯏ ꯏꯇꯥꯎ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯄꯨꯝꯅꯃꯛꯇꯣ ꯏꯇꯥꯎꯒꯤ ꯃꯔꯥꯟ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯏꯇꯥꯎꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯒ ꯂꯣꯏꯅ ꯍꯥꯏꯍꯟꯕ ꯉꯥꯛꯇꯅꯦ ꯍꯣꯏꯗ ꯏꯇꯥꯎ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯣ ꯏꯇꯥꯎꯅꯅꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯕꯤꯔꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯇꯦꯛꯇ ꯀꯥꯏꯗꯕꯤꯗꯅꯦ ꯑꯗꯨꯝ ꯂꯩꯔꯝꯃꯗꯕꯅꯦ ꯏꯇꯥꯎꯕꯤ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯟꯕꯗꯅꯦ ꯌꯥꯝ ꯂꯧꯒꯜꯂꯦꯕ ꯑꯗꯨꯒꯤꯅꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯍꯥꯏꯕ ꯑꯝꯇ ꯇꯥꯔꯔꯣꯏ ꯑꯆꯨꯝꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯅꯦ ꯀꯔꯥꯝꯕꯗꯒꯤꯅꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ ꯑꯩ ꯌꯨꯝꯗ ꯍꯟꯖꯔꯒꯦ